mayambu ahan namaktada pantholilonggi maikidagi ikok non na taram noksiri ngasisu miyamgi damakta full story wari amasu aikhoina puruk laksari ngasigi wari asigi maming asidi wahang oina tawre kanana chumbano wari sitabiraga wari sina haining libana karino habdusu mayamna horel lor batung comment haibiramo tabirasi kanana chumbano haribu wari sigi full story nupa nupi ani gi marakta ngasi khunai asida khena biyamale nupa na phana langluba phana lam heluba tarabasu nupa ni irem dilemi nupa di chami mapuna habase adumak ngasi ngasi chu hainari adu nupi na kariguma khongthang am surraba kariguma khongthang amada laluba tarabadi nupi gidi minokhungi minokhung ngaktene masigumba khena bagi mong matawasina nupi kaya kaya awasana khangkidabsu nate wari asida yauriba leimagi pusidasu asiguma thodo ase thoki adubu leimadi masa matom tangjare masibu aigi kari iralgi no habase pakum phangda adum leiri nixingba habsisu punsi khongchat asigi mathel amane masina amuksu wahalli aduga amuksu nohalli nungai halli matamado leimana haskun talok matamda mag hek khun thangnabada makhoi gidi school taminaba Suresh mana leimabu asuk matik nuksi matam dudi high school gi matamni angang macha gi mowngni pakhang leisa mapung pharba haibdumakti oidabanina ingaw ngaw na hore Suresh ti mahusana siam chawgalle mana su koidrib leimase mamanaba atopanaga leimaga wari sarambe yabnate mamanaba khutpu semgani aduga lambi da thatlaga leimaga wari sarambe singase phunaba sainaba yama tawi leimana Suresh mangonda nuksi mabu ngauje habadi khangi adubu angangi wakalni thoini hela khalusu leite aduga amuksu Suresh mahagna akibusu pawi Suresh ti skundagi chuti tharabatung mamanaba kharaga leimigi lekai disu yama toina laki mabu lumjaba makhoi lekai da koirau lauramba adugum yama tawi inkhalakpagi hona sani kanana bu thinguni nuksi jaba pamjaba ngaujerubagi adumna tawjaribani school lai Sureshna mamanabi kiyada pauseli leimada pau haili leimani yade ay angang oiri ay khangnaba ngamloi adum hai yade Sureshna ngarang ngangi mi mathang pau haili yadrabada nongmadi Sureshna mabu akanna mowangda kihalli masidagi angang oina kina mana Sureshbu kibadagi makhoi ani khangnaba nuksinaba habdu oi asumna high school gi matamdagi loinarakpasina class 11 12 asi phawbusu adum loinari khangnari adubu Suresh ti yamna khamballi mi atai ga wari saramba loinarambe yade khanaba sainaba launaba yama toina tawi kina pakhat loinarakpasina ngasidi class 2 phawbulabani Suresh ki ningaida leima yamna wai Suresh na kanthi phattabanina atopa singa wari sagadaba phawa leima yamna kiraki Suresh na haiba khudimak adum illi punsida ahanba khangnarakhiba nupani phana sauganba phana makanthi phattaba tarabasu aina wa haijaraga mabu themba ngamri yengi haduna adum honnaki class 12 ki matungdagi leimagi mapabungna mahakpu hostel na thamduna college to honki yumdagi college thakide asumna matam kharadi leim amadi Suresh wari pak sanakide pau phana phakide adubu leimani yumda lakpa kudingidi Suresh pu nanaba adum pau cheli unai Sureshu maglarak tampam thokpa tammi makhoi ani di skun punre asumna leimana di mabu yamna khanjakhibinina hostel da phana leirabasu thorok matam khudingi Suresh pu nanaba mabu wari sanaba hone matam kuirlabanina sahi su ahum helaklabanina makhoi ani gi nuksiwari khangdaba mi kana suleraktre leimagi lekai gi mi khudimak loina khangnei leimagi di Suresh ni magidi Suresh natana kana suleiroida haibase adum hainei leimasu Suresh ta leigani habase magi chena thajabani phana saugalliba makanti phattaba nupase mana phajal loinagani phajana themgani habase magi wakhanni larik tambada thawai yamna yauna leima tamme matam kuinu unadaba leimana pak thoraktaba kaya asida makhoi ani marak tu unabada Suresh na mabu handamukti khanaba hoba kaya am yawi mana maran phawa sibiduna nakhoi college ta atop nupa yarongani
ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕꯗꯒꯤ ꯑꯩꯕꯨ ꯐꯥꯎꯕ ꯎꯅꯅꯤꯡꯗ꯭ꯔꯦ, ꯑꯩꯒꯤ ꯅꯥꯛꯇ ꯐꯥꯎ ꯂꯥꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯕꯗ ꯂꯩꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯩꯃꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯖꯩ꯫ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯅꯤ, ꯑꯩ ꯉꯥꯎꯕ ꯆꯠꯄ ꯅꯠꯇꯦ, ꯑꯩꯅ ꯊꯣꯔꯛꯄ ꯈꯨꯗꯤꯡꯒꯤꯗꯤ ꯅꯪꯕꯨ ꯎꯅꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯉꯥꯡꯒꯅꯨ ꯍꯥꯏ꯫ ꯁꯨꯔꯦꯁꯀꯤꯗꯤ ꯃꯥꯒꯤꯕꯨ ꯄꯦꯜꯂꯛꯇꯕ ꯇꯥꯔꯕ ꯉꯥꯡꯅꯤ ꯉꯥꯡꯂꯣꯏ ꯈꯪꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯤ꯫ ꯂꯩꯃꯅ ꯀꯞꯏ꯫ ꯅꯪꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯨ, ꯆꯩꯅꯤꯡꯕ ꯆꯩꯌꯨ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯏꯔꯥꯟ ꯁꯤꯕꯗꯤ ꯁꯤꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯀꯞꯏ꯫ ꯑꯃꯨꯛꯁꯨ ꯊꯦꯝꯅꯅꯤ, ꯃꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯑꯃꯨꯛꯁꯨ ꯋꯥꯡꯈꯠꯂꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅꯕꯒꯤ ꯍꯧꯅꯕ ꯈꯟꯅꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯛꯂꯦ꯫ ꯂꯩꯃ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯝ ꯋꯥꯠꯄ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯈꯣꯏ ꯀꯣꯂꯦꯖꯇ ꯃꯥꯕꯨ ꯉꯥꯎꯖꯕ, ꯃꯥꯒ ꯇꯤꯟꯅꯕ ꯃꯥꯟꯅꯕ ꯌꯥꯝꯅ ꯂꯩ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯔ ꯍꯦꯟꯅ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯄꯨꯟꯈꯤꯕ ꯃꯃꯥꯟꯅꯕ ꯑꯃꯈꯛ ꯌꯥꯎꯏ꯫ ꯃꯃꯥꯟꯅꯕꯁꯤꯅ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯥꯛꯄ, ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯃꯥꯒ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯕ ꯍꯣꯠꯅꯕ ꯀꯌꯥ ꯑꯁꯤꯗ ꯂꯩꯃꯅ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯨꯔꯦꯁꯀꯤꯗꯃꯛꯇ ꯂꯦꯞꯈꯤꯕ ꯀꯌꯥ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯅꯔꯔꯣꯏ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯅꯤ꯫ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯤꯡ ꯔꯣꯁꯟ ꯀꯧꯏ꯫ ꯔꯣꯁꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯂꯩꯃꯅ ꯋꯥꯔꯤ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯄꯨꯈꯤꯗꯨꯅ ꯑꯁꯨꯝꯅ ꯑꯗꯨꯝ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯑꯁꯤ ꯃꯈꯣꯏ ꯄꯨꯜꯂꯒ ꯂꯥꯛꯏ꯫ ꯃꯃꯥꯟꯅꯕ ꯔꯣꯁꯟꯁꯨ ꯂꯣꯏꯅ ꯈꯪꯏ ꯂꯩꯃ ꯌꯥꯝꯅ ꯁꯤꯡꯕꯤ ꯅꯨꯄꯤꯅ ꯍꯥꯏꯕꯁꯦ꯫ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥꯁꯦ ꯍꯥꯏꯗꯣꯛꯄ ꯀꯥꯡꯊꯣꯛꯄ ꯉꯝꯗꯅ ꯑꯗꯨꯝ ꯂꯥꯛꯂꯤ꯫ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯄꯨꯜꯂꯝꯗꯒꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ꯫ ꯃꯔꯨꯞ ꯑꯣꯏꯅ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯄꯨꯜꯂꯒ ꯑꯃꯨꯛ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯋꯥꯔꯤꯕ꯫ ꯔꯣꯁꯟ ꯍꯥꯏꯕ ꯉꯝꯗꯕꯅ ꯑꯗꯨꯝ ꯃꯇꯝ ꯑꯃ ꯇꯟꯖꯥ ꯑꯃ ꯉꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯔꯣꯁꯟꯁꯨ ꯍꯥꯏꯕ ꯉꯝꯗ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯑꯁꯦ ꯑꯗꯨꯝ ꯂꯣꯏꯕ ꯇꯥꯈꯤ꯫ ꯔꯣꯁꯟꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯌꯥꯁꯨ ꯂꯩꯃꯗ ꯍꯥꯏꯔꯛꯈꯤ꯫ ꯂꯩꯃꯅ ꯑꯃꯠꯇ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯔꯣꯁꯟꯗꯤ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯃꯈꯣꯏ ꯑꯅꯤ ꯐꯣꯟ ꯅꯝꯕꯔꯗꯤ ꯂꯧꯅꯈꯤꯕꯅꯤ ꯃꯇꯝ ꯑꯗꯣ꯫ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯂꯣꯏꯕꯗꯒꯤ ꯂꯩꯃ ꯌꯨꯝꯗ ꯂꯥꯛꯑꯦ꯫ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯦ꯫ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯀꯗꯥꯏ ꯇꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯍꯥꯛ ꯂꯦꯞꯄ ꯅꯠꯇꯦ꯫ ꯃꯥꯅ ꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯨꯔꯦꯁꯀ ꯎꯅꯅꯕ, ꯃꯥꯒ ꯋꯥꯔꯤ ꯁꯥꯅꯕ ꯂꯩꯃ ꯍꯣꯠꯅꯖꯩ꯫ ꯁꯨꯔꯦꯁꯀꯤꯗꯃꯛꯇꯗꯤ ꯂꯩꯃꯅ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯔꯣꯏꯕ ꯆꯍꯤ ꯑꯁꯤꯒꯤ ꯌꯨꯝꯗ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯃꯗ ꯃꯃꯥꯟꯅꯕꯤ ꯀꯌꯥ ꯑꯃꯅ ꯄꯥꯎ ꯑꯁꯤ ꯃꯈꯜ ꯀꯌꯥꯒꯤ ꯄꯥꯎ ꯇꯝꯕꯤꯈꯤ꯫ ꯀꯔꯤ ꯄꯥꯎ? ꯁꯨꯔꯦꯁ ꯃꯉꯥꯎ ꯈꯔ ꯊꯤꯔꯦ꯫ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯃꯛꯇꯗꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯀꯣꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯂꯩꯃꯒꯤ ꯅꯥꯀꯣꯡꯅ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯅ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯕ ꯅꯠꯇꯦ, ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯇꯝꯕꯗꯣ ꯇꯝꯒꯅꯨ, ꯃꯍꯥꯛ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯌꯥꯈꯤꯗꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯑꯁꯦꯡꯕꯅꯤ, ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯃꯛꯇꯗꯒꯤ ꯅꯨꯄꯤ ꯑꯅꯤꯕꯨ ꯀꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯤ ꯍꯥꯏꯕꯁꯦ ꯄꯥꯎ ꯑꯁꯤ ꯇꯝꯃꯛꯈꯤ꯫ ꯂꯩꯃ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯤꯒꯠꯂꯤ꯫ ꯊꯤꯒꯠꯄ ꯃꯇꯝꯗ ꯁꯨꯔꯦꯁ ꯂꯣꯟꯅ ꯂꯩꯃ ꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯈꯪꯅꯔꯝꯃꯤ꯫ ꯃꯁꯤꯁꯨ ꯂꯩꯃꯅ ꯐꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯗꯦ꯫ ꯐꯖꯕ ꯂꯣꯟꯗ ꯃꯥꯅ ꯋꯥ ꯉꯥꯡꯉꯤ꯫ ꯂꯩꯃꯅ ꯍꯥꯏ, ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ 4-5ꯁꯦ ꯑꯩ ꯅꯪꯒ ꯈꯪꯅꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇ ꯑꯩꯅ ꯌꯥꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯀꯟ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯗꯨꯅ ꯑꯩꯕꯨ ꯐꯥꯖꯤꯟ ꯄꯨꯁꯤꯜꯂꯒ ꯊꯝꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯏ꯫ ꯑꯩꯅ ꯅꯪꯕꯨ ꯀꯤꯖꯕ, ꯑꯩꯅ ꯅꯪꯒꯤ ꯊꯥꯖꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯄꯨꯟꯅ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯑꯩꯅ ꯍꯣꯁꯇꯦꯜꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯕꯁꯤꯗ ꯅꯪ ꯑꯩꯅ ꯈꯪꯗꯕ ꯑꯔꯣꯟꯕ ꯊꯕꯛ ꯈꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯐꯖꯅ ꯍꯥꯏ꯫ ꯃꯁꯤꯒꯤ ꯇꯟꯖꯥꯁꯤꯗ ꯁꯨꯔꯦꯁꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯨꯝꯃꯤ, ꯀꯩꯅꯣꯅꯦꯕ, ꯅꯪꯅ ꯑꯥꯗ ꯃꯇꯝ ꯈꯔ ꯂꯩꯕꯗꯨꯗ ꯁꯨꯝ ꯏꯃꯥꯟꯅꯕꯁꯤꯡꯅ ꯄꯪꯍꯥꯏ ꯍꯥꯏꯕꯗ ꯃꯇꯝ ꯂꯦꯟꯕꯅꯦꯕ, ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯈꯟꯅꯨꯕ, ꯌꯥꯔꯦꯁꯦ, ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯣꯛꯑꯣ꯫ ꯁꯨꯔꯦꯁꯅ ꯋꯥꯁꯦ ꯐꯠ ꯀꯛꯏ꯫ ꯂꯩꯃꯅ ꯈꯨꯝꯃꯤ, ꯃꯇꯝ ꯂꯦꯟꯕꯁꯦ ꯌꯥꯝꯅ ꯁꯣꯏꯕꯅꯤ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯅꯕ ꯀꯌꯥꯗꯒꯤꯗꯤ ꯃꯇꯝ ꯂꯦꯟꯕꯅ ꯍꯦꯟꯅ ꯑꯋꯣꯏꯕ ꯇꯥꯈꯤꯕ ꯌꯥꯝ ꯂꯩꯕꯅꯤ꯫ ꯅꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ꯫ ꯉꯁꯤ ꯉꯔꯥꯡꯈꯛ ꯅꯪꯒ ꯑꯩꯒ ꯈꯪꯅꯕ ꯅꯠꯇꯦ, ꯆꯍꯤ 4-5 ꯐꯥꯔꯕꯅꯤ꯫ ꯅꯪꯅꯁꯨ ꯑꯩ ꯀꯅꯥꯅꯣ ꯈꯪꯉꯤ, ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯍꯥꯛ ꯀꯅꯥꯅꯣ ꯈꯪꯉꯤ꯫ ꯅꯪꯅ ꯃꯇꯝ ꯂꯦꯟꯕꯗ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯋꯥꯕꯨ ꯏꯜꯂꯨꯕꯗ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕꯗ ꯁꯣꯏꯈꯤꯅꯤ꯫ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯈꯪꯗꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ꯫ ꯑꯩꯒ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤ ꯀꯌꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯅꯪꯒꯤꯁꯨ ꯅꯃꯥꯟꯅꯕꯁꯤꯡꯅ ꯈꯜꯂꯝꯒꯅꯤ꯫ ꯅꯨꯄꯥ ꯅꯈꯣꯏꯗꯤ ꯑꯩꯒ ꯅꯪꯒ ꯈꯪꯅꯕ ꯏꯕꯥꯅꯤꯒꯤ ꯃꯔꯤ ꯀꯌꯥꯁꯨ ꯅꯪꯅ ꯍꯥꯏꯔꯝꯕ ꯌꯥꯏ꯫ ꯅꯍꯥꯛ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯥ ꯅꯪꯒꯤꯗꯤ ꯂꯝꯕꯤ ꯑꯃ ꯁꯣꯏꯔꯨꯔꯕꯁꯨ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯌꯥꯏ꯫
ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯔꯦꯝꯗ ꯂꯦꯝꯃꯤꯁꯨ ꯍꯥꯏꯈꯤꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏꯅꯣ ꯌꯦꯡꯉꯨ ꯅꯪ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯐꯖꯅ ꯍꯥꯏꯖꯩ ꯂꯩꯃꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯗꯤ ꯁꯨꯔꯦꯁꯅ ꯃꯥꯕꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯨꯝ ꯈꯔ ꯆꯟꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯧꯅ ꯇꯧꯔꯤ ꯁꯨꯔꯦꯁꯅ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯁꯤ ꯉꯥꯡꯉꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯁ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯇꯣꯛꯑꯅꯤꯕ ꯑꯁ ꯇꯣꯛꯑꯁꯦꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯩꯃꯕꯨ ꯊꯦꯝꯃꯤ ꯂꯩꯃ ꯅꯨꯃꯤꯠ ꯑꯁꯤ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯁꯨꯔꯦꯁꯅ ꯇꯧꯗꯦ ꯍꯥꯏꯔꯒ ꯂꯣꯟꯅ ꯑꯗꯨꯝ ꯇꯧꯔꯛꯄꯁꯤ ꯃꯇꯝ ꯈꯔ ꯀꯨꯏꯔꯛꯂꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯂꯩꯃꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯂꯩꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯈꯤꯕ ꯁꯥꯎꯅꯤꯡꯈꯤꯕ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯃꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯕ ꯋꯥ ꯍꯪꯕꯒꯤ ꯃꯑꯣꯡꯗꯨꯅ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯅꯍꯥꯛ ꯁꯨꯔꯦꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯛꯄ ꯁꯨꯔꯦꯁꯀꯤ ꯃꯔꯝꯗ ꯀꯨꯞꯅ ꯋꯥ ꯍꯪꯂꯛꯄꯁꯤꯗ ꯂꯩꯃ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤ ꯅꯨꯄꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯃꯥꯕꯨ ꯆꯞꯈꯠꯇꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯁꯤ ꯂꯩꯃꯒꯤ ꯂꯝꯗꯒꯤ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯃꯅ ꯊꯃꯣꯏ ꯁꯣꯛꯄꯁꯦ ꯀꯔꯤꯕꯨ ꯍꯥꯏꯅꯤ ꯁꯨꯔꯦꯁꯇꯗꯤ ꯃꯥꯅ ꯉꯥꯡꯈꯤꯗꯦ ꯑꯇꯣꯞꯄ ꯂꯝ ꯑꯔꯥꯞꯄꯗꯒꯤ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯈꯨꯟꯃꯛꯇꯗꯒꯤ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯂꯩꯃꯒꯤ ꯊꯃꯣꯏ ꯑꯁꯤ ꯄ꯭ꯔꯣꯛ ꯆꯥꯛꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯒꯦ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯕꯁꯨ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥꯗꯤ ꯃꯇꯝ ꯈꯔ ꯈꯪꯅꯔꯣꯏ ꯍꯥꯏꯕꯁꯦ ꯂꯩꯃꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯩꯃꯒ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯝꯕ ꯔꯣꯁꯟꯗꯤ ꯃꯥꯗꯤ ꯑꯥꯔꯃꯤꯒꯤ ꯊꯕꯛ ꯑꯃꯈꯛ ꯆꯦꯜꯂꯨꯕꯗ ꯃꯥꯏ ꯄꯥꯛꯂꯨꯕ ꯃꯥꯜꯂꯦ ꯅꯣꯡꯃ ꯀꯣꯜ ꯇꯧꯔꯛꯏ ꯂꯩꯃꯗ ꯑꯩ ꯊꯕꯛ ꯈꯜꯂꯦ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯂꯩꯃꯁꯨ ꯃꯃꯥꯟꯅꯕ ꯀꯧꯕꯅꯤꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯔꯣꯁꯟꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯕꯛ ꯈꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ मागी नुसीबसे फोनगी मतेंगना फोंदोलगे हादुना खनखिबनी अदुबु हाइबदि ngamdre फना थौना लेरमनी अदुबु लेइमगा वरी सानबा तंजासददि करीमता हाइबा ngamdre मसीगी मुहूर्त नकोइनना ओइना रोशनना वांगांकी रोशनना हाइरे खंगदे लेइमा नकोइ थिंगनाखिदबा वरी सानदबसु मतम याम कुइरमनी को लेइमनसु याम कुइरे रोशनना अदो खंगदेदा ऐसी नुपी अमतंगदि कोइनिंगी खंगननिंगी रोशनगी वादुदा लेइमनसु ए कनानोने खंगननबा नुपीदुबु लेइरबो अखोइ मतेंग पांगबियुरगा हादुना यामना फ्री ओइना लेइमना वांगांगे लेइमना नोकनगा वांगांगबा मागी मोंग मतोसिदा रोशन हेन ngauजे मसिदा रोशनसु करी वखंदगिनु खंगदे माना सुमना हाइकी खंगदे नंगना पिरकपा नंगना सेम अमा हेक याय हादुना माना हाइकी मसिदगी लेइमना फरे फरे अदुदी अैना सेम नुपीदो नंग यादबा यारोइको नंग खंगनगदबनिको हादुना लेइमना हाइबा मतम असिदा रोशनसु खंगनगे हादुना याखी नुमितुमक्तदा लेइमना अतोप मानबीसिंगी नंबर पीखिबदा लेते महाक्सु थवाई यामना चाकना मंगलिबनी सुरेश की मोंग मतौ कया असिदा पेंद्रिबनी सुरेश से क्या साथीबनी येंगो माना लंबी अरानबा चटपा खोटपदी अदुम मयाय अदुगा नोंग फदो ngasi ngasi maki matam asidasु leimana ngyaktang thokluba chatluba tarabadi hekta khambali ngangma chaiba kaya ama toyi mamanabisingna leimata ngange mana koisa chatpa koibani yaba aduga nangna nupa koirubsu nataba ngyaktang thokpada ngangma haibase mamanabisingnasu leimada laknaba yarabani leimasu yamna sawi aisu imanabising pungani makoiga thabak chatkini thokani haibase magi wakhanda khalli thoknabasu honai adubu सुरेशना वा खर ngalakpa mala serok matandi leima thaba oina pangthokpa ngamde aduba ngasi ngasi maksu mana suresh ki base adum tori suresh ki wakhal siengo mana bu una ningba tarabadi leima se thabak phana chingera togera toroida mana ngarang ngangani thorok tabi yade hek thorok tabi kaido woni yengo adone seni panghaida habada leima adum toi adubu sureshna asomda aron ma thabak kaya ma tori basidi leima पाउ तारबसु ताना तौनु हाइबसे अदुम हाइरे फावबदा सुरेश यादे अदुम तौरी नुमित हुमनी की मतुंगदनी रोशन अमकुसु फोन तौरकले अदुग हाइरे नंगना अमा सेम्बिनि हाबदो कमाय तौरगे हाइरे लेइमा करी खुमने नुमित निनी हुमनी की ममांगददी सेम्बिनि हाइदोरसु माना कावखरबने अमुखना फोन तौरक मतम असिददी लेइमसु आई थोक पिरागे
ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯤꯔꯛꯀꯦ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯔꯣꯁꯟꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯃꯥꯟꯅꯕꯤꯁꯨ ꯑꯣꯏꯕ ꯃꯥꯒꯤꯗꯤ ꯃꯆꯦ ꯁꯤꯡꯊꯣꯛꯄꯤ ꯅꯨꯄꯤ ꯑꯃ ꯂꯩ꯫ ꯃꯥꯒꯤ ꯃꯃꯤꯡ ꯁꯟꯙ꯭ꯌꯥ ꯀꯧꯏ꯫ ꯁꯟꯙ꯭ꯌꯥ ꯌꯨꯝꯗ ꯁꯨꯝ ꯐꯤ ꯁꯥꯔꯒ ꯂꯩꯕ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯥ ꯀꯣꯏꯕ ꯂꯥꯡꯕꯒꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯀꯌꯥ ꯆꯦꯟꯗꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯅꯈꯣꯏꯒꯤ ꯅꯆꯦ ꯅꯃꯥꯟꯅꯕꯤꯁꯦ ꯃꯁꯤ ꯅꯨꯄꯥ ꯑꯃꯗ ꯈꯪꯅꯍꯜꯂꯨꯒ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯝꯕꯗꯤ ꯌꯥꯎꯏ꯫ ꯃꯗꯨꯒꯤ ꯋꯥꯗꯣ ꯃꯥꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯁꯟꯙ꯭ꯌꯥꯒꯤ ꯅꯝꯕꯔ ꯑꯁꯤ ꯃꯥꯅ ꯂꯧꯔꯒ ꯔꯣꯁꯟꯗ ꯄꯤꯈꯤꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯏꯆꯦꯁꯨ ꯊꯣꯛꯏ꯫ ꯑꯩꯒꯤꯗꯤ ꯀꯌꯥ ꯀꯟꯅ ꯄꯨꯟꯗꯦ, ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤ, ꯂꯣꯏꯅꯧ ꯈꯪꯅꯧ ꯍꯥꯏꯗꯨꯅ ꯄꯤꯈꯤ꯫ ꯔꯣꯁꯟꯁꯨ ꯃꯥꯅ ꯈꯪꯅꯅꯤꯡꯕꯗꯤ ꯂꯩꯃꯅꯤ, ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯅꯤ? ꯑꯇꯣꯞꯄ ꯁꯤꯟꯕꯤꯌꯨ, ꯅꯝꯕꯔ ꯄꯤꯔꯛꯎ ꯑꯗꯨꯅ ꯁꯤꯅꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯨꯕꯗꯨꯅ ꯄꯤꯔꯛꯄ ꯅꯝꯕꯔ ꯑꯁꯤ ꯂꯣꯏꯅꯕ ꯇꯥꯈꯤ꯫ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯅꯨꯄꯤꯅꯤ ꯁꯟꯙ꯭ꯌꯥ ꯍꯥꯏꯕꯤꯁꯦ꯫ ꯑꯁꯨꯝꯅ ꯅꯝꯕꯔꯗꯨ ꯄꯤꯔꯛꯄꯗꯒꯤ ꯔꯣꯁꯟ ꯁꯟꯙ꯭ꯌꯥ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯁꯛꯇꯤ ꯎꯅꯗ꯭ꯔꯤ, ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯇꯥꯛꯊꯣꯛꯅꯔꯕ ꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯕ ꯍꯥꯏꯕꯗꯨ ꯈꯔ ꯑꯣꯏꯔꯛꯏ꯫ ꯂꯩꯃꯒ ꯁꯟꯙ꯭ꯌꯥꯒꯗꯤ ꯂꯩꯀꯥꯏ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯀꯟꯅ ꯄꯨꯟꯈꯤꯕ ꯂꯣꯏꯅꯈꯤꯕ ꯅꯠꯇꯕꯅꯤꯅ ꯂꯩꯃꯅꯁꯨ ꯅꯣꯡꯃꯗ ꯈꯪꯅꯕꯗꯨ ꯀꯃꯥꯏ ꯇꯧꯔꯒꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥ ꯅꯣꯡꯃꯇ ꯍꯪꯈꯤꯗꯦ꯫ ꯑꯗꯨꯒ ꯁꯟꯙ꯭ꯌꯥꯅꯁꯨ ꯂꯩꯃꯗ ꯔꯣꯁꯟꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯕ ꯈꯣꯠꯄ ꯀꯔꯤꯃꯇ ꯇꯧꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯋꯥꯔꯤꯗꯤ ꯐꯖꯅ ꯁꯥꯔꯕꯖꯥꯠꯅꯤ꯫ ꯔꯣꯁꯟꯁꯨ ꯁꯟꯙ꯭ꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯈꯤꯕꯗꯒꯤ ꯂꯩꯃꯗ ꯐꯣꯟ ꯏꯇꯧ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯎꯅꯕꯒꯤ ꯃꯇꯝ ꯊꯥꯅꯗꯨꯅ ꯎꯅꯕ ꯐꯥꯎꯕ ꯎꯅꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯔꯣꯁꯟꯒꯤ ꯊꯃꯣꯏꯗ ꯃꯥꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨꯃꯛꯇꯤ ꯁꯟꯙ꯭ꯌꯥꯗ ꯈꯔ ꯋꯥꯠꯈꯤ, ꯑꯣꯏꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯁꯣꯝꯗꯁꯨ ꯁꯨꯔꯦꯁ ꯑꯃꯗꯤ ꯂꯩꯃꯒꯤ ꯃꯔꯤ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯂꯕꯅꯤ꯫ ꯂꯩꯃꯅ ꯅꯍꯥꯟ ꯃꯈꯩ ꯐꯥꯊꯔꯒ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯁꯨꯔꯦꯁꯅ ꯀꯥ ꯍꯦꯟꯅ ꯂꯝ ꯍꯦꯜꯂꯛꯄ, ꯃꯥꯅ ꯃꯉꯥꯎ ꯊꯤꯕ ꯈꯣꯡꯆꯠ ꯀꯌꯥ ꯑꯃ ꯆꯠꯂꯛꯄꯁꯤꯗ ꯂꯩꯃꯅ ꯍꯟꯗꯛꯃꯛꯇꯤ ꯃꯥꯕꯨ ꯋꯥꯔꯧꯕ ꯍꯥꯏꯕꯗꯨ ꯎꯔꯛꯂꯦ꯫ ꯋꯥꯈꯜꯁꯨ ꯈꯜꯂꯛꯏ, ꯑꯁꯨꯛ ꯀꯨꯏꯅ ꯈꯪꯅꯔꯛꯄꯁꯦ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯃꯛ ꯑꯩꯅ ꯌꯥꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯃꯥꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯝꯊꯔꯒ ꯊꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯩꯅ ꯊꯥꯖꯩ, ꯑꯗꯨꯕꯨ ꯉꯁꯤꯃꯛꯁꯨ ꯑꯩꯒꯤ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯂꯦꯟꯅꯕꯒꯤ ꯃꯑꯣꯡꯗꯨꯅ ꯇꯧꯔꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯕ, ꯃꯌꯥꯝꯅꯗꯤ ꯑꯩꯉꯣꯟꯗ ꯂꯣꯛꯅꯕ, ꯑꯩꯉꯣꯟꯗ ꯂꯛꯅꯕ, ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯍꯟꯗꯛꯃꯛꯇꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯂꯩꯃ ꯁꯨꯔꯦꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯦꯞꯈꯤ꯫ ꯁꯨꯔꯦꯁꯁꯨ ꯃꯇꯝ ꯈꯔ ꯁꯥꯎꯅꯕ ꯇꯥꯔꯁꯨ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯗꯤ ꯌꯥꯒꯅꯤ, ꯑꯩꯉꯣꯟꯗ ꯇꯦꯊꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯔ ꯈꯟꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯩꯃꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯀꯅꯤ, ꯃꯥꯅ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯨꯔꯁꯨ, ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯁꯨ, ꯎꯅꯅꯤꯡꯕ ꯇꯥꯔꯕꯗꯤ ꯐꯣꯟ ꯇꯧꯔꯛꯄ, ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯇꯧꯏ꯫ ꯍꯟꯗꯛꯃꯛꯇꯤ ꯂꯩꯃꯅ ꯋꯥꯔꯧꯈꯤꯕ, ꯁꯥꯎꯅꯤꯡꯈꯤꯕ ꯍꯥꯏꯕꯗꯨ ꯍꯦꯟꯈꯤꯕꯒꯤꯔ ꯈꯪꯗꯦ, ꯃꯥꯒꯤ ꯐꯣꯟ ꯂꯥꯛꯄꯗ ꯀꯌꯥ ꯀꯟꯅ ꯂꯩꯃꯅ ꯄꯥꯏꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯅꯛꯁꯤꯟꯅꯔꯤꯉꯩꯒꯤ ꯃꯇꯝꯗꯗꯤ ꯀꯌꯥ ꯀꯟꯅ ꯊꯧ ꯁꯥꯔꯝꯗꯕ ꯁꯨꯔꯦꯁꯅꯤ, ꯑꯗꯨꯕꯨ ꯃꯉꯣꯟꯗꯒꯤ ꯈꯔ ꯂꯥꯞꯊꯣꯔꯛꯂꯕ ꯃꯥꯒꯤ ꯐꯖꯗꯕ ꯀꯦꯔꯦꯛꯇꯔ ꯀꯌꯥ ꯑꯁꯤꯗ ꯂꯩꯃꯅ ꯐꯥꯔꯛꯄ ꯈꯪꯂꯛꯄꯁꯤꯗ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨꯔꯦꯁꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯁꯨꯔꯦꯁꯄꯨ ꯉꯥꯡꯕ ꯆꯩꯕ ꯇꯧꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯗꯤ ꯂꯩꯃꯒꯨꯝꯕ ꯅꯨꯄꯤ ꯑꯁꯦ ꯐꯪꯁꯨ ꯐꯪꯂꯣꯏ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯀꯌꯥꯁꯦ ꯃꯥꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯒ ꯂꯥꯛꯑꯦ꯫ ꯅꯨꯄꯥꯁꯨ ꯀꯅꯥ ꯑꯃꯠꯇ ꯀꯣꯏꯅꯗꯦ, ꯅꯪꯗꯅ ꯉꯥꯎꯕꯅꯤ, ꯅꯪꯗꯅ ꯀꯣꯏꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯅꯪꯒꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯕꯗ ꯀꯔꯤꯒꯤ ꯅꯪꯅ ꯊꯋꯥꯏ ꯆꯥꯛꯂꯤ, ꯀꯔꯤꯒꯤ ꯅꯪꯅ ꯁꯥꯎꯔꯤ? ꯁꯥꯎꯒꯅꯨ, ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯌꯥꯝꯅ ꯁꯣꯏꯕꯅꯤ꯫ ꯐꯖꯅ ꯍꯥꯏꯖꯧ ꯂꯩꯃꯗ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯅ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯧ꯫ ꯌꯦꯡꯉꯨ, ꯅꯪꯅ ꯆꯠꯂꯨꯔꯤꯕ, ꯅꯪꯅ ꯊꯥꯡꯉꯨꯔꯤꯕ ꯑꯔꯥꯟꯕ ꯂꯝꯕꯤꯁꯤꯡꯗꯣ ꯃꯥꯏ ꯄꯥꯛꯄ꯭ꯔꯥ? ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯇꯤꯡꯏ꯫ ꯅꯪꯅ ꯀꯣꯏꯅꯔꯝꯕ ꯃꯈꯣꯏ ꯈꯨꯟꯗꯨꯃꯛꯇꯗꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯆꯠꯂꯨꯕꯁꯤꯡ ꯑꯁꯤ ꯂꯩꯃꯒꯨꯝꯅ ꯇꯧꯔꯛꯄ꯭ꯔꯥꯕ? ꯅꯪ ꯂꯩꯃꯒꯤꯗꯃꯛꯇꯗꯤ ꯄꯥꯞ ꯌꯥꯝꯅ ꯄꯨꯒꯅꯤ, ꯅꯪ ꯄꯥꯞ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯨꯔꯦꯁꯇ ꯉꯥꯡꯉꯤ꯫ ꯁꯨꯔꯦꯁ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡꯗꯨꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯩꯃ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯥꯕꯨ ꯌꯥꯝꯅ ꯂꯛꯅꯈꯤꯕ, ꯅꯣꯛꯅꯈꯤꯕꯗꯨꯅ ꯏꯀꯥꯏꯕꯗꯨꯅ ꯁꯥꯎꯅꯤꯡꯕꯁꯦ ꯄꯥꯛ ꯐꯥꯎꯕ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨꯅ ꯁꯨꯔꯦꯁꯅ ꯐꯣꯟ ꯐꯅ ꯇꯧꯔꯛꯂꯕꯁꯨ ꯃꯍꯥꯛ ꯄꯥꯛ ꯄꯥꯏꯗꯦ꯫ ꯃꯥꯅ ꯄꯥꯝꯕꯗꯤ ꯁꯨꯔꯦꯁꯅ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯖꯔꯛꯄ, ꯐꯖꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯦꯁꯁꯨ ꯃꯑꯣꯡ ꯑꯃꯅꯤ,
Nong phadok call turakani aduga pairak matam asida pung 5 truk hena phone turakide. Ngasigi numisima phone suktok turaktabik subera leite. Masidadi leimana karamna waroroi karamna shauroi. Nupi amana warore nupi amana shaure haba taragadi mana thempam thoktabra. Asumna makhoi ani se wari saraktabasu matam yamna kuire. Adubu nomagi numitni. Thajadaba numit amada Rosanna leimata muk phone turai. Makhoi ani wari sanakidaba pau phonakidaba matam yamna kuirabani. Adubu ngasidi Rosanna mangona tethana utharaga wa kaya mangange. Leimasu wakan pana nungairamdabani manglamani. Rosan phagi swai. Phagi tawduna ahanbada leimabu mana nokhalli. Madugi matung leimaga makhoi ani wari sanabada leimanasu aina bikiba number do kamain torage pau phajana phaunaribra haduna hange. Masida Rosanna kari khome. As ai wari sadreda nangna dum number pirakpado ai dum tandana phone tawdreda haduna manu wase phatkakki. Leimasu asengba sadabra ne haduna man hange. Sandhyanasu leimada nongmata Rosangi maramda wari sarakib leite. Rosangi maramda wa hangkibasu leibanate. Nongma Sandhya amadi leimasu thenaki masida leimana Sandhyada hange. Aina number ama pibado wari sanaba nungaibra kamai togi hangi. Masida Sandhyana as nubabu talida ka haduna khumlakibagi wa phawba leikrabani. Ngasi amug Rosanna ai maga khangnade nanga number pirakpa tarabasu wari sanade haduna wase kaktalakku matam masida leima kharaga thasaki. Masidagi wari adum mathang sanarakpase numin nini humni adum sanare. Asomda Suresh ka saunari ngai Suresh nasu phone toraktaba matam asida leima amadi Rosan wari adum sanaki. Mangani trukni wari sanaba matung asidadi nongma Rosanna mabu nusi haduna haraki. Aigi nusibadi nangni matam masuki base aina nangwandu wasi haiba ngamkidabani. Nang aigi wasi yabiyo. College ki matamdagi aina nangbu khanjarei aina nangbu nusirei. Hojikti aigi wasi yabiroidra haduna leimada wasi harakku matamda leima kari khumni. Rosangi tethana uthaduna mabu nuksinaba wa kayam harakkusida leima ai khanbagi matam khara pibiyu haduna leima Rosanda khumi. Numit mangani tarani se na khallabra haduna message tharakwa adum tawi. Aigi wasi yabiroidra haduna adum toina ngangi. Leimana khanbagi matam biyu halbase asigi matam masida magi nuksinaba Sureshna mangonda pau phorakpra kari wa harakpra haduna mana ngaijabani. Adubu numit tarani romase Sureshna mangonda pau kari mata phorakibusu leite wa mata harakibusu leite. Leima khanba yaba khalli. Wakal asi khanba yaba khallaba tungdadi leimsu nonga phorakle. College ki matamdagi aibu yamna khanjarakpa oragadi aibu yabana pharebrane. Sureshu oido mandre. Mathang phone torlabadi ai wari khara sarage wa khara hanglage haduna leimana khalli. Haibaga tawbaga mathangi numita Rosanna phone torai. Masida leimana nang asengba nupi amata koidabra haduna hangi. Rosanna khumi ai kana amata koide ai kana agma amata khangnaba leite hare. Asumna kana amata koide kana amata khangnade habasida leimasu hoi nangni bata senga nusiboragadi aisu yarage haduna yake. Leima tasengna Sandhya amadi Rosan khangnaremi habado mana khangkiba leite. Asumna makhoi ani khangnaba nuksinaba habado oikre. Khangnaba tha phatingai makhoi ani nongmunaki. Masidagi magi thabakki training changbagi korakpadagi Rosan thabakki training changki. Marakta mana tanja phanga matamda leimada phone torai. Aduga makhoi ani nongna nuksinabagi wari kaya ama saba hore. Asomdana marana mapot pharba Sureshni. Ningamdaba nungaidaba kayana magi masapa muthangalai. Hanadi phana saunaba tarabasu leimana dum phathabani leimana dum themani. Adubu handamukti leimagi nungaidaba warobasina ayokrabale. Leimasu Sureshta phone tokidaba matam yamna kuire. Sureshta mamanaba manabi kayamana nakoina nawa kayama haikrabane. Mahakto atopa nupa ama khangnarabra kenu khangde. Nangi wari sabasu mangonda kya kani interest oidre habigi wa kaya se Sureshta tami. Hojikti ningamdaba nungaidabana Suresh ki masapu mo pikthalle. Leimasu tasengudi
ꯊꯥ ꯑꯃ ꯑꯅꯤ ꯑꯁꯦ ꯁꯨꯔꯦꯁꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯖꯔꯛꯄ꯭ꯔꯥ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯃꯥ ꯉꯥꯏꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯦꯁꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯃꯍꯥꯛꯁꯨ ꯔꯣꯁꯟꯅ ꯉꯔꯪ ꯉꯪꯖꯕ ꯃꯥꯕꯨ ꯃꯇꯝ ꯀꯨꯏꯅ ꯈꯟꯖꯔꯛꯄ ꯅꯨꯡꯁꯤꯅꯔꯛꯄꯁꯤꯗ ꯃꯥꯅ ꯌꯥꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯒꯤ ꯅꯨꯡꯁꯤꯕ ꯄꯥꯎ ꯐꯥꯎꯅꯐꯝ ꯑꯣꯏꯔꯤꯕꯁꯦ ꯔꯣꯁꯟ ꯑꯣꯏꯈꯤ꯫ ꯂꯩꯃꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯐꯥꯎꯕ ꯁꯨꯔꯦꯁꯅ ꯈꯪꯕꯗꯣ ꯃꯥꯅ ꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡ ꯑꯁꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯈꯤ, ꯅꯧꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯌꯦꯡꯉꯨ, ꯔꯣꯁꯟꯅ ꯂꯩꯃꯗ ꯀꯅꯥꯃꯠꯇ ꯀꯣꯏꯗꯦ, ꯀꯅꯥꯃꯠꯇ ꯈꯪꯅꯗꯦ ꯍꯥꯏꯔꯝꯂꯤꯕꯁꯦ ꯃꯍꯥꯛ ꯉꯁꯤꯃꯛꯁꯨ ꯁꯟꯙ꯭ꯌꯥꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯟꯙ꯭ꯌꯥꯗ ꯃꯥꯅ ꯍꯥꯏꯔꯝꯂꯤ, ꯑꯩꯒ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯈꯪꯅꯕꯁꯦ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯀꯅꯨ, ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯊꯣꯛꯄꯤ ꯂꯩꯃꯗ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯇꯥꯍꯟꯕꯤꯒꯅꯨ, ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯕꯗꯨꯅ ꯁꯟꯙ꯭ꯌꯥꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯃꯗ ꯄꯥꯎ ꯍꯥꯏꯈꯤꯗꯕꯅꯤ, ꯇꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯣꯁꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯕꯁꯨ ꯂꯩꯃꯒ ꯃꯥꯒ ꯍꯦꯛ ꯄꯥꯎ ꯐꯥꯎꯅꯈꯤꯕꯗꯒꯤ ꯁꯟꯙ꯭ꯌꯥꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯈꯤꯗꯕꯖꯥꯠꯅꯤ꯫ ꯁꯟꯙ꯭ꯌꯥꯅ ꯈꯟꯕꯅ ꯃꯥ ꯇ꯭ꯔꯦꯅꯤꯡ ꯆꯠꯈꯤꯕꯒꯤ, ꯊꯕꯛ ꯁꯪꯗꯕꯒꯤ ꯐꯣꯟ ꯄꯥꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯡꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇꯗꯤ ꯁꯟꯙ꯭ꯌꯥꯗ ꯐꯣꯟ ꯇꯧꯔꯛꯇꯦ, ꯂꯩꯃꯗ ꯑꯣꯏꯅ ꯔꯣꯁꯟꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯤ, ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ, ꯃꯔꯤ ꯆꯦꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯁꯟꯙ꯭ꯌꯥꯁꯨ ꯌꯨꯝꯗꯒꯤ ꯀꯌꯥ ꯊꯣꯛꯄ ꯅꯨꯄꯤ ꯅꯠꯇꯦ, ꯑꯗꯨꯒ ꯂꯩꯃꯁꯨ ꯊꯣꯛꯄ ꯅꯠꯇꯦ, ꯂꯩꯀꯥꯏꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯈꯔꯕꯨꯗꯤ ꯂꯥꯞꯅꯩ꯫ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ, ꯈꯔ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅ ꯄꯨꯜꯂꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯈꯪꯅꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯃꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯅꯕꯅꯤꯅ ꯑꯁꯨꯝꯅ ꯔꯣꯁꯟꯅ ꯑꯔꯣꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯂꯤꯕꯁꯦ ꯂꯩꯃꯅꯁꯨ ꯈꯪꯈꯤꯗꯦ, ꯁꯟꯙ꯭ꯌꯥꯅꯁꯨ ꯈꯪꯈꯤꯗꯕꯅꯤ꯫ ꯑꯁꯣꯝꯗ ꯁꯨꯔꯦꯁꯅ ꯃꯩꯆꯥꯛ ꯄꯪꯄꯨꯗ ꯄꯨꯔꯤ꯫ ꯃꯍꯥꯛ ꯂꯩꯃꯒ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯃꯗꯃꯨꯛ ꯄꯥꯎ ꯆꯦꯡꯒꯅꯤ, ꯑꯁꯤꯗ ꯂꯩꯃꯗꯣ ꯉꯥꯏꯍꯥꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ, ꯑꯩ ꯃꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯁꯦꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯧꯏ꯫ ꯑꯗꯨꯕꯨ ꯂꯩꯃ ꯁꯨꯔꯦꯁ ꯂꯥꯛꯀꯗꯕ ꯂꯝꯕꯤꯁꯤꯡꯗ ꯃꯍꯥꯛ ꯊꯣꯛꯇ꯭ꯔꯦ꯫ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯨꯅ ꯑꯁꯨꯝꯅ ꯊꯣꯛꯇꯕꯖꯥꯠꯅꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯃꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯊꯝꯈꯤ꯫ ꯆꯍꯤ 5-6 ꯑꯁꯦ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯈꯟꯖꯔꯛꯏ, ꯑꯗꯨꯕꯨ ꯃꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯏ꯫ ꯃꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯗ ꯑꯩꯅ ꯁꯥꯎꯈꯤꯕ ꯂꯩꯇꯦ, ꯑꯩꯅ ꯐꯖꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯊꯥ ꯑꯃꯅꯤꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯧꯔꯦ ꯈꯪꯂ ꯐꯥꯎꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯕꯅꯤ, ꯑꯩꯉꯣꯟꯗ ꯐꯣꯟ ꯐꯥꯎꯕ ꯇꯧꯔꯛꯈꯤꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯜꯂꯦ, ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯔꯣꯏ, ꯑꯩ ꯃꯥꯒ ꯎꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯈꯨꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯅꯤ? ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯩꯃ ꯑꯃꯗꯤ ꯔꯣꯁꯟ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯕꯒꯤ ꯄꯥꯎ ꯑꯁꯦ ꯃꯈꯣꯏꯁꯨ ꯀꯌꯥ ꯀꯟꯅ ꯈꯪꯗꯦ, ꯄꯥꯎꯁꯨ ꯇꯥꯗꯕꯖꯥꯠꯅꯤ꯫ ꯃꯈꯣꯏꯅꯕꯨꯗꯤ ꯍꯥꯏ, ꯃꯇꯝ ꯀꯨꯏꯅ ꯈꯪꯅꯔꯛꯄ ꯅꯨꯡꯁꯤꯅꯔꯛꯄꯅꯤ, ꯇꯣꯛꯅꯒꯅꯨ, ꯅꯨꯡꯉꯥꯏꯗꯦ, ꯅꯣꯡꯃ ꯎꯅꯧ, ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯅ ꯑꯁꯤꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯅꯧ ꯍꯥꯏꯗꯨꯗꯤ ꯃꯈꯣꯏꯅꯗꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯂꯩꯃꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯩꯇꯅ ꯌꯥꯔꯒ ꯂꯥꯛꯄꯅꯤ, ꯑꯩꯇꯅ ꯐꯥꯊꯕꯅꯤ꯫ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯅꯨꯄꯤ ꯀꯣꯏꯕꯁꯨ ꯅꯠꯇꯕ, ꯑꯩꯒꯤ ꯂꯝ ꯑꯁꯤꯃꯛꯇꯗꯒꯤ ꯃꯥꯅ ꯅꯨꯄꯤ 2-3 ꯀꯣꯏꯁꯤꯜꯂꯛꯄ, ꯃꯁꯦ ꯑꯩꯕꯨ ꯁꯤꯠꯇꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄꯅꯤ꯫ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯖꯩ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯁꯨꯔꯦꯁꯀꯤ ꯑꯔꯥꯟꯕ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯊꯥꯡꯂꯨꯕꯗꯣ ꯂꯣꯏꯅ ꯈꯪꯏ꯫ ꯂꯩꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯁꯨꯔꯦꯁꯀꯤ ꯑꯔꯥꯟꯕꯁꯤꯡꯁꯦ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯨ ꯋꯥ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯔꯣꯁꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯩ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯀꯌా ꯈꯪꯗꯦ, ꯑꯗꯨꯒ ꯂꯩꯃꯅꯁꯨ ꯍꯥꯏꯗꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯔꯦ, ꯃꯇꯝ ꯀꯌꯥ ꯍꯧꯈꯤ꯫ ꯁꯨꯔꯦꯁꯁꯨ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ, ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗ, ꯎꯅꯕ ꯐꯪꯗ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯤꯕꯁꯦ ꯃꯇꯝ ꯀꯨꯏꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃ ꯍꯥꯏꯕꯗꯣ ꯐꯥꯖꯤꯜꯂꯛꯀꯗꯣꯔꯦ꯫ ꯁꯨꯔꯦꯁꯇ ꯃꯃꯥꯟꯅꯕꯁꯤꯡꯅ ꯊꯧꯖꯤꯜꯂꯤ, ꯌꯥꯗ꯭ꯔꯕꯗꯤ ꯀꯩꯗꯧꯅꯤ? ꯑꯇꯣꯞꯄ ꯅꯨꯄꯤ ꯍꯥꯏꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯈꯪꯅꯔꯝꯕꯁꯤꯡꯁꯦ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯩꯃꯁꯦ ꯌꯥꯝꯅ ꯐꯕ ꯅꯨꯄꯤꯅꯤ, ꯐꯥꯔꯒ ꯆꯦꯜꯂꯁꯤ ꯍꯥꯏꯕꯁꯦ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯨꯔꯦꯁꯇ ꯍꯥꯏꯔꯦ꯫ ꯁꯨꯔꯦꯁꯁꯨ ꯊꯧꯅꯥ ꯑꯃ ꯂꯥꯛꯂꯦ꯫ ꯆꯍꯤ ꯐꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯔꯣꯁꯟꯁꯨ ꯃꯥꯒꯤ ꯊꯕꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯗꯨ ꯂꯣꯏꯗꯨꯅ ꯊꯥ 1.5 ꯌꯨꯝꯗ ꯁꯨꯇꯤ ꯂꯥꯛꯈꯤꯕ ꯇꯟꯖꯥꯅꯤ꯫ ꯔꯣꯁꯟꯒ ꯂꯩꯃꯒꯗꯤ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅꯩ꯫ ꯑꯗꯨꯒ ꯔꯣꯁꯟꯅ ꯁꯟꯙ꯭ꯌꯥꯗ ꯐꯣꯟ ꯇꯧꯔꯝꯕꯗꯨꯗꯤ ꯊꯥ 3-4 ꯁꯨꯔꯛꯂꯕ ꯃꯥꯜꯂꯦ꯫ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯕ, ꯄꯥꯎ ꯀꯔꯤꯃꯠꯇ ꯐꯥꯎꯈꯤꯗꯕ꯫ ꯃꯈꯣꯏ ꯑꯅꯤ ꯇꯣꯛꯅꯈꯤꯕꯁꯨ ꯂꯩꯇꯦ, ꯁꯥꯎꯅꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯁꯟꯙ꯭ꯌꯥꯒꯤ ꯋꯥꯈꯟꯗꯅ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡꯒꯤ ꯌꯥꯝꯅ ꯁꯤꯡꯈꯤꯕꯗꯨꯅ ꯍꯟꯗꯛ ꯊꯥ 2-3 ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯈꯤ꯫ ꯑꯁꯨꯝꯅ
Waridi Rosanamadi Sandia Karim the Sanadre Laimagadi Yama Toine Sane Laimaga Makoyani Handak Shudi Torokamatam the Shu Unarui Laimanadi Makoigi Lekai to La Uhaibani Adubu Rosanna Sandia Labir Kangde Nakoi Lekai de Lapiade Asidala Asido Unasi Haduna Kara Lapna Kauduna Makoyani Unaki Rosanna Laimabu Yamanu Shibiba Magi the Makta Wajabama Namoto Kayasida Laimigi Tamo Chautochaki Mahang Ebi Yamanu Shibire Aigidamuk the Lepire Habasigi Sautokjabaduna Hojikti Laima Maga Hanushinera Matarbasu Sahi Mangatur Koinera Matarbasu Man Surespu Karakara Kauri Rosan Goina Adum Nushinare Asumna Bakoyani Unabu Matung the Su Suresna Pao Shinakoina Karakatare Masidagi no Mignumine Laimabu Parsi Haduna Sures Amadi Magmamana Kongbu Kaya Malay Aron Batorangni Numidawangi Matamdagi Makoina Matai Matai Kudimak the Saito like a labani Laimatorapati Masi Parsi Parasadon Labani Asigma Momato was say Layman Hana Kanki Pautaki Masiki Pao Sitabadagi Mak Yumnigi talked in a bohone Adabunumit Ashida Laymigi Lekai de Magdanate Makoika Tangnaba Kulamada Sensu Karigumataba Amagida Magda Mamana Lakbani Laymada Nakoigi Tangnaba Kundalay Tapama Lakbani had a cold drop Tanjani Asom the D Sudes Amadi Magi Mamana Bakayamana Lekayase Punchai Chai Krabani Layman Hector Patanjada Mabu Pan Big Momato Hawato Krabani Cold drop Patanjada Laymagwari Sane Laymusukari Wakanda Kande Kanakana Lakpuna Hadun Hangi Mamana Amaga Magala Ihari Masidagi Laymana Wakalasi Kanta Batodana Ibanido Nasi Salasida Hadun Hari Rosanchu Laymani Yama Tazadana Wasara Kumatamda Ha Asing Brani Nangidu Pagidina Tiko Haduna Rosana Kumi Laymana Nati Singmani Rosanchu Harau Bukarioi Laymadi Mana Pamjabanina Paradudi Ailage Haduna Mamana Baduga Maga Tangnaba Kundaremadigi Gari Sitori Aduga Makoigi Maning Lomda Lambi Makaledi Madugi Tonga Lomda Laymana Lakunga Buna Tagle Asidlera Mohari Asumna Maning Tolomdagi Lona Poweraga Layma Rosangi Matunginduna Gari Tonga Saki Mamanga Somdana Suresh Amadi Mag Mamana Bakaya Manangari Layma Torokra Torokpaga Pagani Singani Haduna Laymixu Wakan Kantau Dabani Aduga Sureski Su Aran Belambi Matang Budana Makoyani Sumna Sauna Kibani Hojikti Layma Amadi Rosan Jenkre Numit Asiki Numidangi Ahing Pung Tararum Tarakumatamda Suresh Pau Tare Mahak Tamoyamna Kaiki Kapi Lawi Yu Pawutai Aina Kajitang Landumatamsida Mane Bugak Pitabane Sahi Mangatru Ase Ibani Kunushib Sagalapani Aduga Aina Aran Bakaratur the Magda Aibungak Pidaba Aibulang took to the Chatpa Hadana Man Querau Lauri Kapli Mamana Basing Yung on a Vanina Itao Tose Nangi Aswebuduna Mana Warobi and Kramali Haduna Pokunshitemi Masidagi Pain the Buduna Suresna to Koilau Lawi Nang Tamoikan Mali Aibu Kajik the Pawamangak Piram Daba Aibu Tadok to the Chatpa Hadana Man Querau Lauri Kabi Aduga Nong Hek Alcomatam the Namu Sandiana Pau Sitabani Sandia Danate Sandiaki Yungi missing Paba Manga Chapmane Karina Torisiba I call the Kano Hadan Supiramba Aduga Kangna Sukanga Halaga Maga Sen Bahabsiki Nungai the Basin Makoika no Matoki Sandian Hena Chatlib say Ataya Matanate Rosan Mako anywhere dum Sanay Togna Kibusulate Sauna Kibusulate Aduga Karamna Mana Layma Selibno Habaki Wakalama Sandiagi Mashadinam the Babahaki Nupasu Kaya Correctabani Nupago Waris Hanabatum the Shu Magi Pisa from Topus Hagani Matang Matam Chanas Hanabi Sandiani Hadakshu Rosan Yum the Lali Haba Sandiana Kankibilate Adubu Taudba Momato City Mabu Ikaiba Pibani Mabu Changat Harbani Havagingam Dabudana Sandia Yum the Gitokte Pangab the Kabi Yum the Mission the Temi Karimata Kalunusi Hairi Masibu Kanana Lambo Egadori Asumna Nupi Selabanina Magi Tilakre Tilakumatam the Shu Suresna Ma Tilakunumito Amukti Yangjagi Haduna Man Hector Sally
ꯑꯉꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯁꯨꯔꯦꯁꯇ ꯇꯧꯏ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯈꯥꯝꯃꯤ꯫ ꯌꯦꯡꯒꯅꯨ, ꯃꯥ ꯊꯤꯜꯂꯛꯄꯗꯨ ꯀꯩꯗꯧꯕꯒꯤ ꯌꯦꯡꯒꯦ ꯍꯥꯏꯔꯤꯅꯣ? ꯅꯪ ꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯁꯨꯔꯦꯁꯀꯤꯁꯨ ꯑꯉꯥꯎꯕ ꯑꯗꯨꯒ ꯁꯟꯙ꯭ꯌꯥꯒꯤꯁꯨ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯔꯣꯁꯟ ꯑꯃꯗꯤ ꯂꯩꯃ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯐꯥꯗꯣꯛꯅꯈꯤꯗꯦ꯫ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯕ ꯅꯨꯃꯤꯠꯇ ꯔꯣꯁꯟꯅ ꯀꯔꯤ ꯋꯥꯈꯟꯗꯒꯤꯅꯣ ꯈꯪꯗꯦ, ꯃꯥꯅ ꯁꯟꯙ꯭ꯌꯥꯗ ꯀꯣꯜ ꯇꯧꯔꯤ ꯑꯗꯨꯒ ꯋꯥ ꯈꯔ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯆꯥꯛꯄꯅ ꯃꯩꯔꯤꯒꯨꯝꯅ ꯑꯣꯝꯂꯤꯕ ꯁꯟꯙ꯭ꯌꯥꯗ ꯔꯣꯁꯟꯅ ꯀꯣꯜ ꯇꯧꯔꯨꯕꯗꯗꯤ ꯁꯟꯙ꯭ꯌꯥꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ? ꯁꯟꯙ꯭ꯌꯥꯅ ꯀꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯈꯤ꯫ ꯉꯁꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯤꯁꯦ ꯀꯔꯤ ꯍꯥꯏꯕꯒꯤꯅꯣ? ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯤꯕꯨ ꯅꯈꯣꯏꯒꯤ ꯂꯛꯅꯐꯝ, ꯅꯈꯣꯏꯒꯤ ꯁꯥꯟꯅꯐꯝꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕ꯭ꯔꯥ? ꯋꯥꯗꯨ ꯇꯥꯕꯗ ꯔꯣꯁꯟ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯔꯣꯁꯟꯅ ꯈꯨꯝꯃꯤ, ꯁꯟꯙ꯭ꯌꯥ, ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ꯫ ꯃꯁꯤ ꯑꯦꯛꯁꯤꯗꯦꯟꯅꯤ, ꯁꯣꯏꯈꯤꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯅꯤ꯫ ꯁꯟꯙ꯭ꯌꯥꯅ ꯈꯨꯝꯃꯤ, ꯁꯣꯏꯕ ꯅꯠꯇꯦ, ꯅꯍꯥꯛ ꯐꯖꯕ ꯅꯨꯄꯤꯗ ꯉꯥꯎꯏ ꯍꯥꯏꯕ ꯈꯪꯉꯤ꯫ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯑꯣꯡ ꯃꯇꯧꯗ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯆꯦꯜꯂꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯒ ꯈꯪꯅꯅꯕ ꯍꯥꯏꯕꯁꯨ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯕꯥꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯟꯊꯨꯡꯅꯤ꯫ ꯅꯈꯣꯏꯒꯤꯁꯤꯗꯤ ꯑꯩꯕꯨ ꯁꯥꯟꯅꯄꯣꯠꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ, ꯅꯪꯅ ꯐꯖꯕ ꯂꯩꯔꯥꯡ ꯄꯥꯝꯕꯅꯤ꯫ ꯐꯖꯕ ꯂꯩꯔꯥꯡꯕꯨ ꯍꯦꯛꯅꯤꯡꯗꯕ, ꯆꯤꯅꯤꯡꯗꯕ ꯀꯅꯥꯕ ꯂꯩꯒꯅꯤ? ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯏꯅꯥꯛꯁꯨ ꯈꯨꯜꯂꯤ, ꯑꯩꯈꯣꯏꯒ ꯌꯦꯡꯅꯔꯕꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯁꯛꯇꯁꯨ ꯂꯩꯃꯅ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯅ ꯐꯖꯕ ꯍꯦꯜꯂꯤ꯫ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗ ꯅꯪꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯋꯥ ꯑꯃꯇꯪꯗꯤ ꯑꯔꯣꯏꯕꯅ ꯍꯥꯏꯖꯒꯦ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯃꯇꯪꯗꯤ ꯀꯅꯥ ꯈꯪꯍꯟꯗꯅ ꯅꯪꯅ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯁꯟꯙ꯭ꯌꯥ ꯃꯥꯒꯤ ꯐꯣꯟꯗꯨ ꯊꯝꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯣꯁꯟ ꯑꯃꯗꯤ ꯂꯩꯃꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯌꯧꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯁꯨ ꯁꯨꯔꯦꯁꯅ ꯃꯥꯅ ꯂꯩ ꯀꯣꯏꯕ, ꯃꯥꯅ ꯂꯩ ꯍꯨꯕꯗꯣ ꯑꯃꯨꯛꯇꯤ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯅꯕ ꯇꯧꯏ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯈꯥꯝꯃꯤ, ꯅꯪ ꯆꯠꯄ ꯌꯥꯔꯣꯏ, ꯅꯪ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯊꯤꯡꯏ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯐꯣꯟꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯛꯑꯣ, ꯑꯩ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯂꯝꯄꯥꯛ ꯑꯃꯗ ꯌꯨ ꯉꯥꯎꯔꯒ ꯃꯍꯥꯛ ꯇꯥꯔꯤ꯫ ꯃꯃꯥꯟꯅꯕꯅ ꯁꯨꯔꯦꯁꯀꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯟꯅ ꯂꯥꯜꯂꯒ ꯅꯝꯈꯤ꯫ ꯃꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯅꯨꯡꯉꯥꯏꯅꯕ ꯇꯧꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯌꯨ ꯊꯛꯅ ꯀꯞꯅ ꯉꯁꯤ ꯎꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯅꯪꯕꯨ ꯃꯇꯨꯡꯗ ꯎꯕꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯔꯦꯀꯣ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯍꯥꯏꯗꯨꯅ ꯁꯨꯔꯦꯁ ꯀꯞꯄꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯒꯤ ꯑꯊꯦꯡꯕ ꯇꯟꯖꯥꯗꯅꯤ꯫ ꯔꯣꯁꯟ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯂꯣꯏꯔꯕ ꯇꯨꯡ ꯃꯄꯥꯟꯂꯣꯝꯗ ꯂꯣꯟꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯁꯟꯙ꯭ꯌꯥꯗ ꯀꯣꯜ ꯇꯧꯏ꯫ ꯁꯟꯙ꯭ꯌꯥꯅ ꯐꯣꯟ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤꯁꯨ ꯄꯦꯟꯖꯈꯤꯗꯕ, ꯅꯨꯡꯉꯥꯏꯈꯤꯗꯕ ꯏꯀꯥꯏꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒ ꯍꯥꯏꯅꯤꯡꯕ ꯈꯔ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯁꯟꯙ꯭ꯌꯥꯅ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯏ꯫ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯤꯌꯨ, ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯧ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯁꯤ ꯅꯉꯣꯟꯗ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯝꯒꯦ꯫ ꯅꯪꯒꯤ ꯅꯥꯛꯇ ꯐꯖꯕꯤ ꯑꯃ ꯂꯩꯔꯕ ꯇꯥꯔꯕꯁꯨ ꯐꯖꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯑꯐꯕꯅꯤ, ꯑꯆꯨꯝꯕꯅꯤ, ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯤ ꯀꯩꯗꯧꯉꯩꯗ ꯈꯜꯂꯨꯅꯨ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯁꯦꯠꯂꯤꯕ ꯄꯣꯠꯂꯣꯏ ꯑꯁꯦ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯐꯖꯕ ꯁꯛꯇꯝ ꯑꯔꯪ ꯑꯔꯥꯛ ꯀꯌꯥꯅ ꯃꯤꯠ ꯊꯛꯍꯟꯕꯅꯤ꯫ ꯃꯅꯨꯡꯗꯗꯤ ꯃꯗꯨꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯅꯪ ꯅꯣꯡꯃ ꯌꯦꯡꯉꯨ, ꯂꯣꯏꯅ ꯈꯪꯕꯅꯤ꯫ ꯑꯩ ꯊꯝꯃꯒꯦ, ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯔꯧ ꯂꯩꯕ ꯋꯥ 4-5 ꯈꯛꯇꯪ ꯃꯥꯅ ꯍꯥꯏꯔꯝꯕꯁꯤꯗ ꯔꯣꯁꯟ ꯀꯩꯅꯣꯅꯦ, ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯩ꯫ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ 5ꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯅꯤ꯫ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯌꯥꯅ ꯕꯣꯔꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯒꯤꯐꯁꯨ ꯂꯥꯡꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯅꯣꯛꯃꯤꯟꯅꯩ, ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯔꯣꯁꯟꯗꯗꯤ ꯀꯔꯤꯃꯠꯇ ꯆꯪꯗꯦ꯫ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕꯁꯤꯅ ꯃꯍꯥꯛꯇꯤ ꯂꯩꯃꯅ ꯑꯁꯣꯝꯗ ꯆꯪꯈꯤꯕ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯄꯨꯟꯈꯤꯕꯁꯦ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯕꯁꯤ ꯂꯨꯝꯅꯒ ꯇꯥꯅꯕ ꯍꯣꯠꯅꯈꯤ꯫ ꯅꯠꯇꯁꯥ ꯈꯪꯗꯁꯥ ꯃꯄꯥꯟ ꯊꯣꯛꯄꯅ ꯍꯥꯏꯁꯤꯟꯅꯔꯒ ꯃꯍꯥꯛ ꯂꯥꯛꯏ꯫ ꯑꯗꯨꯒ ꯂꯩꯃꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯣꯟꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯁꯦ ꯃꯥꯅ ꯅꯥꯀꯣꯏꯅꯅ ꯈꯔ ꯇꯥꯍꯧꯏ꯫ ꯃꯁꯤꯗ ꯁꯨꯔꯦꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯔꯣꯁꯟꯅ ꯈꯔ ꯇꯥꯍꯧꯏ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ
ꯁꯨꯔꯦꯁꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯋꯥꯔꯤ ꯂꯤꯔꯤ ꯇꯝꯂꯤ꯫ ꯁꯨꯔꯦꯁꯀꯤ ꯑꯉꯥꯎꯕ ꯃꯥꯟꯕ ꯌꯨ ꯊꯛꯂꯒ ꯃꯥꯅ ꯂꯦꯜꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯂꯩꯃꯁꯨ ꯃꯇꯝ ꯀꯨꯏꯅ ꯈꯪꯅꯔꯛꯄ ꯅꯨꯡꯁꯤꯅꯔꯛꯄ ꯀꯧꯕꯅꯤꯅ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯏ, ꯃꯥꯁꯨ ꯀꯞꯄꯤ꯫ ꯑꯁꯨꯝꯅ ꯆꯥꯛꯀꯧꯕꯟꯕꯁꯤ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯣꯁꯟꯗꯗꯤ ꯁꯟꯙ꯭ꯌꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯉꯥꯡꯂꯛꯈꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤ ꯃꯥꯅ ꯂꯣꯟꯅ ꯂꯥꯛꯈꯤ ꯂꯩꯃꯒꯤ ꯂꯩꯀꯥꯏꯗ꯫ ꯑꯗꯨꯒ ꯂꯩꯃꯁꯤ ꯍꯥꯟꯅ ꯀꯅꯥ ꯈꯪꯅꯔꯝꯕꯅꯣ ꯀꯩꯗꯧꯔꯝꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯄꯥꯎ ꯇꯝꯂꯨꯔꯤꯕ ꯃꯤ ꯑꯁꯤꯅ ꯈꯔ ꯍꯦꯟꯖꯤꯟꯅ ꯇꯝꯒꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯍꯤ 5-6 ꯍꯦꯜꯂꯕꯅꯤ ꯈꯪꯅꯔꯛꯄ, ꯆꯦꯟꯗꯦ ꯍꯥꯏꯕꯇ ꯃꯉꯥꯏꯔꯕꯅꯤ꯫ ꯃꯇꯝꯕꯨ ꯉꯥꯏꯅꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤꯗ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯈꯪꯗꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ, ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯍꯥꯏꯕꯒꯤ ꯑꯍꯦꯟꯕ ꯀꯂꯔ ꯊꯥꯛꯆꯤꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈꯤꯕꯁꯤꯅ ꯔꯣꯁꯟ ꯋꯥꯈꯜ ꯑꯃ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯁꯤꯒꯨꯝꯕ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯣꯁꯟ ꯂꯩꯃꯕꯨ ꯃꯥꯅ ꯆꯦꯜꯂꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔ ꯐꯥꯎꯕꯗ ꯅꯨꯄꯥ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨ ꯋꯥꯈꯜ ꯑꯁꯤ ꯀꯌꯥꯗ ꯄꯤꯛꯈ꯭ꯔꯤꯕꯅꯣ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯅꯤ ꯃꯍꯥꯛ ꯂꯩꯃꯒ ꯇꯨꯃꯤꯟꯅꯈꯤꯗꯦ, ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯆꯪꯈꯤꯗꯦ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗꯕꯨꯗꯤ ꯂꯩꯃꯁꯨ ꯏꯀꯥꯏꯕꯅꯤꯅ ꯃꯉꯣꯟꯗ ꯀꯔꯤꯃꯇ ꯍꯥꯏꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯔꯣꯁꯟꯗꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯍꯟꯗꯛ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯊꯣꯔꯛꯇꯅꯕ ꯃꯥꯗꯤ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯝꯂꯦ꯫ ꯃꯥꯒꯤ ꯁꯨꯇꯤ ꯆꯪꯈꯤꯕꯗꯒꯤ ꯊꯥ 5-6 ꯑꯁꯤ ꯐꯣꯟꯁꯨ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ, ꯁꯨꯇꯤ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯟꯈꯤꯗꯦ꯫ ꯊꯥ 5-6ꯇꯒꯤ ꯆꯍꯤ ꯐꯥꯎꯕ ꯐꯥꯈ꯭ꯔꯦ꯫ ꯆꯍꯤꯗꯒꯤ ꯆꯍꯤ 2, 2ꯗꯒꯤ 3 ꯐꯥꯎꯕ ꯐꯥꯈꯤ꯫ ꯂꯩꯃ ꯃꯊꯥ ꯁꯥꯔꯛꯏ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯥꯅ ꯆꯠꯈ꯭ꯔꯒ ꯊꯣꯔꯛꯇ꯭ꯔꯤꯕꯁꯤꯕꯨ ꯍꯥꯏꯕꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯐꯣꯟ ꯇꯧꯏ, ꯃꯃꯥ ꯍꯣꯏꯅ ꯐꯣꯟ ꯇꯧꯕꯗꯤ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯃ ꯄꯥꯏꯍꯜꯂꯛꯀꯦ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯀꯛꯊꯠꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕꯁꯤꯒꯤ ꯈꯦꯟꯅꯕꯁꯤ ꯌꯦꯡꯉꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯔꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯌꯦꯡꯉꯨ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯄꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯀꯅꯥꯅ ꯀꯔꯝꯅ ꯆꯨꯝꯂꯤ, ꯀꯅꯥꯅ ꯀꯔꯝꯅ ꯂꯥꯜꯂꯤ? ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯀꯃꯦꯟꯁꯨ ꯃꯌꯥꯝꯅ ꯄꯤꯕꯤꯔꯝꯃꯨ꯫ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯣꯏꯔꯤꯕ ꯈꯦꯟꯅꯕ, ꯅꯨꯄꯥꯅ ꯑꯔꯥꯟꯕ ꯇꯧꯕꯒꯤꯅ ꯍꯦꯛꯇ ꯆꯨꯝꯕ ꯉꯝꯕ꯭ꯔꯥ? ꯑꯗꯨꯒ ꯅꯨꯄꯤꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯈꯔ ꯁꯣꯏꯔꯨꯔꯒꯅ ꯑꯁꯤꯒꯨꯝꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯑꯁꯤ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ? ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯔꯣꯁꯟ ꯌꯨꯝꯗ ꯊꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯔꯒ ꯃꯥꯗꯤ ꯔꯣꯁꯟꯕꯨ ꯉꯁꯤ ꯐꯥꯎꯕ ꯉꯥꯏꯍꯧꯔꯤ꯫ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫